मालेमगी अतै मफमदा फंगदबा मणिपुर की कैबु लमजाव खक्तदा फंगबा स्टेट एनिमल नि हाइनसु सकंगलिबा संगाई kannaba pandamda Manipur leingakna shinduna pangthokkhiba Sangai Festival asina maram oiraga Thanga Kendra gi manungchanba Moirang Khunou da leiba Sangai Ethenic Park ki maningthangba loubuksingda Festival yengba lakpasingna chaithoklamba single use plastic ki potlamsing khundokpagi thouram ama Green Universal Foundation na shinduna ngasi pangthokkhre thouram da Green Universal Foundation ki President Dr. Huidrom Ramen Green Universal Foundation के Secretary su oiriba Environmental Activist Anis Ahmad amadi atai thomi singna saruk yaduna Sangai Ethnic Park ki maningthangba amadi akoibada leiba loubuksingda stall famba sing amadi yengba lakhiba mioi singna langthoklamba chaithoklamba single use plastic amadi atai potlamsing khundoklaga borada hanjinduna thamki Moirang Municipal Council amadi Kwakta Municipal Council ki gari sing laktuna khomjillaba amot akai amadi single use plastic ki potlamsing bag bottle plate glass potlamsing adu gari da haptuna puki